Hello. Ngasigi video sidi mayamna yam toina hangba question ne. Hangiba question di skincare haiba si karam kandagi tawgani. Chahi kyadagi skincare tawya haiba question se yam toina hange. Aduna aikoina skincare se tawge haiba taragadi chahi kyadagi tawya mataw karamna tawgani kari kari tawya haibadu ngasigi video da samlamna nainasi. Ahanbada aikoina skincare palapa matamda aikoina khalleba skincare haiba se aikoina problem leira kanda dang skincare tawgadabni wari bu ring thunga kanda dang aikoi skincare tawba hawgadabani adagi mahing thokla kanda skincare tawba de khuijala kanda tawba dry oira kanda tawba hadi skin problem la kanda skincare tawbagi wakhalonda oina leyebako masije tawbidaba skincare haibasi aikoina anambana Korean skincare na base tawriba si aikoina skin si phana leiningai matamda hena sokchandanaba prevention haibadi ngathokpa adudo ina focus tawebako sogla kanda tawbagi mahutta soglaktingai matamdagi aikoina prevention tawba ngathokpa sineba aikoina mariya no oise skincare tawba matamda aduna skincare si karam kandagi aikoina tawba hoba yai haibada yam samna haibada yamna angang oiringai dagi aikoina skincare se tawba yai aikoina pikta piiba aikogi tha taruk suba angang dagi aikoina baby sunscreen se taibiba hoba yare aikoina kales angang yam oimali sunscreen taibiga nona aikogi tha taruk suba angang dagi aikogi sunscreen taiba yare sunscreen makhal makhal lei angang na taiba yaba adudagi horaga taibiba yare aduga aikoina kale angang dabu sunscreen tayo haisi sunscreen se kaya dagi tairaga yadoino sunscreen 20 dagi taibana phabra angang oibaina SPF 50 se taiba yam kanmalle angang da sokani kaina khalle angang ne SPF 50 taiba yai ahan SPF 50 taiba yai SPF 5C sun protection factor haibani aduga sigi matang de hena khanginga gadi details da yigbiba yagani aduna aikoina haijening badi tha taruk suba angang dagi hauna skincare taibiba hauba yare mastage da aikoina tangai phadana taibiba yaba se angangi baby lotion hana baby lotion khatang natana gentle oiba body lotion mayam ama thoe angang na taiba yaba adu yenga taibi ba yai aduga sunscreen sini si khak angang ji tegi hauna taibi ba hoba yare aduga hauji inkhalakpa matam aikoi chahi trauma thoi trying to trahum doi ba budi adum taibi ka dabani hauji hairiba moisturizer sunscreen je tangai phadana aduga si marak stage ta kai yumba skin problem angang ji skin problem la agadi dermatologist kumba manak ta chalaga yengbi ba yai adugo aikoina basic oina tangai phadana tauge haiba taragadi moisturizer amaga sunscreen amagadi adum taibiyo aduga sunscreen je aikoina taiba matamda sumnatangi UVA UVV mangal jitagi ngakthokpa khaktana tana aikoina yengi ba si skin cancer formation adumba laktana ba sun protection ne ba health ki damakta ne ba ko aikoina sunscreen hekta taira ganda yamna kere khole na angang da haibi ba se taubi gano aikoigi sunscreen je aikoigi health ki prevention ne haina loba yai maramdi skin cancer gumba formation gumba laktana bagi damakta aduna angang sing na school chatpa matam da su mama mapa sing na sunscreen taibiyo aduga kai gumba yam hena sensitive oiba taraga di yari makai di sunscreen re application se yamna darkar le habi di sunscreen je application ba aikoina school da chatpa matam da angang sing je nuksa da yamna sanaba da yumda bu oiro nuksa da yam sanabagi habit se lei masana ta bani angang amoi bagi adu si sanaba matam se da aikoigi extreme sun damage gumba yamna oiba yawe angang sing se aduna aikoina sunscreen se yumdagi taiba khaktang duna oiraktaba yawe amna kaigumba kanda aikoina angang sing du daida sunscreen stick puhan ba yai sunscreen je stick oina lakwa mahi oina khud sa hamna dabida adum pocket ta puba yaba ko aduna sumaina taiba matamda sumaina tawi sunscreen stick sing je na mai mathakta adum taishan biba yai aduna inkhalaiba matam hojik hairiba angang gi matam se ja aikoina moisturizer ga sunscreen ga taibi ga dabani moisturizer jina magi skin dagi water retention lainaba water loss oidanaba ising se aikoina pharaga thamnaba moisturize oinaba hai tare ko marik mahau yaunaba thambidoini aduduga aduna yari makai skin cancer ju oiraktanaba gi damakta aikoina yam ngallingai matamdagi sunscreen je taiba hobi ga dabani chahi se si loikhra matungda teenage oira aba chahi 12 changa aba matam teenage oira matamdagi di akoi skin je problem yamna lakpa su yawe laktaba kangu kharasu lei adubo akoina teenage yorpa taraga de akoi skin care se tam tam hapchalakba hoba yare teenage matam je akoi skin se yamna phariba matamni aduna sigi matam se jo akoi se skin care stagi yam tangai phadan hoba yare mai tanaba yamna gentle oiba cleanser ma happy ba yare moisturizer aduga chamanana sunscreen dum happy doini ado marak size da high ba teenage ki matam se da ko je inkhalakpagi body je hormonal changes lakpa de hongba lakpa uring tholakpa singba torpa su yam thengnei marik hau yam tholakpa skin problem lakpa su yam yawe skin se yamna problematic oiba haibedi yamna problem oiba oiraga di dermatologist ki manakta pubiyo adu duganda magi skin dugi darkar leiba hidak chabana phabra kai kai
ꯂꯩꯕꯅ ꯐꯩ ꯍꯥꯏꯕꯅ ꯆꯤꯡꯕꯗꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯪ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕꯤꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯑꯉꯥꯡ ꯎꯔꯤꯡ ꯊꯨꯡꯕ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯗꯔꯃꯥꯇꯣꯂꯣꯖꯤꯁꯇ ꯀꯟꯁꯜ ꯇꯧꯔꯒ ꯀꯩ ꯍꯤꯗꯥꯛ ꯆꯥꯕ ꯌꯥꯏ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯣ ꯌꯦꯡꯊꯣꯛꯄꯤꯔꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯎꯔꯤꯡ ꯊꯨꯡꯕꯗꯤ ꯅꯠꯇꯕ ꯕꯠ ꯁ꯭ꯀꯤन ꯀꯦꯌꯔ ꯂꯧꯅꯤꯡꯕ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯎꯔꯤꯡ ꯊꯨꯡꯉꯨꯔꯒ ꯎꯔꯤꯡꯒꯤ ꯗꯥꯛ ꯂꯩꯍꯧꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯄ꯭ꯔꯣꯗꯛꯁꯤꯡꯁꯤꯗ ꯐꯖꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯎꯔꯤꯡ ꯌꯥꯝꯅ ꯊꯨꯡꯒꯟꯕ ꯑꯣꯏꯔꯒꯅ ꯎꯔꯤꯡ ꯊꯨꯡꯗꯅꯕ ꯑꯩꯈꯣꯏꯅ ꯇꯩꯕꯤꯕ ꯌꯥꯏ ꯁꯤꯔꯝ ꯍꯥꯞꯄꯤꯕ ꯌꯥꯏ ꯃꯣꯏꯁꯆꯔꯥꯏꯖꯔꯁꯨ ꯌꯥꯝꯅ ꯂꯥꯏꯠ ꯋꯦꯠ ꯑꯣꯏꯕ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯀꯟꯁꯔꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯗꯨꯅ ꯎꯔꯤꯡ ꯊꯨꯡꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯌꯥꯝ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯔꯛꯄ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯔꯛꯄ ꯑꯗꯩ ꯏꯔꯤꯇꯦꯁꯟ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯤ ꯁꯦꯝꯕꯤꯕ ꯌꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯇꯩꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯐꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯋꯥꯅꯤ ꯕꯠ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯂꯧꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯈꯦꯠꯅꯕꯗꯣ ꯌꯥꯝ ꯍꯦꯟꯅ ꯎꯗꯕ ꯌꯥꯏ ꯕꯠ ꯆꯍꯤ ꯌꯥꯝꯃꯛꯏꯒꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯈꯦꯠꯅꯕꯁꯦ ꯎꯕ ꯍꯦꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯤꯅꯦꯖ ꯃꯇꯝꯗꯒꯤ ꯍꯧꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯤ ꯕꯦꯁꯤꯛ ꯍꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯍꯤ 20s ꯆꯪꯉꯛꯄ ꯆꯍꯤ 10ꯒꯤ ꯁꯔꯨꯛꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯆꯦꯟꯖꯦꯁ ꯂꯥꯛꯄ ꯍꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯇꯣꯅꯔ ꯍꯥꯞꯄꯤꯕ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯦꯠ ꯇꯧꯅꯕ ꯑꯗꯒꯤꯗꯤ ꯁꯤꯔꯝ ꯍꯥꯞꯄꯤꯕ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯟꯖꯤꯡ ꯇꯧꯔꯅꯤ ꯑꯗꯒꯤ ꯇꯣꯅꯔ ꯇꯧꯕꯤꯔꯅꯤ ꯑꯗꯒꯤꯗꯤ ꯁꯤꯔꯝ ꯃꯥꯒꯤ ꯁ꯭ꯀꯤꯟꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕꯒꯤ ꯑꯣꯏꯔꯣ ꯏꯔꯤꯇꯦꯁꯟ ꯑꯣꯏꯕꯒꯤ ꯑꯣꯏꯔോ ꯃꯥꯏ ꯉꯥꯡꯕꯒꯤ ꯑꯣꯏꯔോ ꯎꯔꯤꯡ ꯊꯨꯡꯈꯤꯕꯒꯤ ꯗꯥꯛ ꯀꯣꯛꯅꯕ ꯑꯣꯏꯔꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛꯇ ꯑꯣꯏꯁꯅꯨ ꯁꯤꯇꯩ ꯍꯥꯞꯄꯤꯔꯅꯤ ꯁꯤꯔꯝꯁꯤꯗ ꯑꯗꯨꯒ ꯃꯣꯏꯁꯆꯔꯥꯏꯖꯔ ꯑꯗꯨꯒ ꯁꯟꯁꯀ꯭ꯔꯤꯟ ꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯞꯄꯤꯗꯣꯏꯅꯦꯕ 20sꯇꯗꯤ ꯆꯍꯤ 10ꯒꯤ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯤ ꯐꯖꯅ ꯇꯧꯕꯤꯕ ꯍꯧꯗ꯭ꯔꯕꯅꯦ ꯑꯗꯨꯒ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯂꯥꯖꯦꯟ ꯄ꯭ꯔꯗꯛꯁꯟꯁꯦ ꯍꯟꯊꯔꯛꯑꯦ ꯑꯗꯨꯅ ꯀꯣꯂꯥꯖꯦꯟ ꯄ꯭ꯔꯗꯛꯁꯟ ꯍꯟꯊꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯦ ꯈꯨꯏꯖꯜꯂꯛꯄꯒꯤ ꯆꯥꯡ ꯊꯨꯖꯜꯂꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯁꯤरिꯌꯁ ꯑꯣꯏꯔꯛꯑꯅꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯂꯧꯕ ꯃꯇꯝꯗ ꯑꯗꯨꯅ ꯍꯥꯟꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯂꯧꯗꯕ ꯇꯥꯔꯒꯁꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯕꯤꯕ ꯍꯧꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯀꯥꯟꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯚꯦꯟꯁꯟ ꯍꯥꯏꯕꯗꯤ ꯉꯥꯛꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯍꯦꯟꯅ ꯇꯧꯔꯛꯑꯅꯦꯕꯀꯣ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ 30 ꯂꯥꯟꯖꯜꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯦꯖꯤꯡ ꯂꯣꯝꯗ ꯑꯗꯨꯝ ꯂꯥꯛꯄ ꯍꯧꯔꯕꯅꯦꯕ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁ꯭ꯀꯤꯟꯁꯦ ꯑꯗꯨꯝ ꯆꯦꯟꯖꯦꯁꯁꯦ ꯇꯞ ꯇꯞꯅ ꯂꯥꯛꯄ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯁꯨꯡꯇꯧ ꯇꯧꯗꯅ ꯂꯩꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯍꯤ 30 ꯁꯨꯔꯛꯄꯗꯒꯤ ꯁ꯭ꯀꯤꯟꯁꯤꯗ ꯈꯪꯍꯧꯗꯅ ꯆꯦꯟꯖꯦꯁ ꯃꯌꯥꯝ ꯑꯍꯣꯡꯕ ꯃꯌꯥꯝ ꯎꯔꯛꯀꯅꯦꯕ ꯈꯪꯍꯧꯗꯅ ꯃꯥꯏꯍꯤꯡ ꯊꯣꯛꯂꯛꯄ ꯑꯗꯒꯤꯗꯤ ꯍꯌꯤꯡ ꯃꯊꯤ ꯃꯌꯥꯝ ꯊꯣꯛꯂꯛꯄ ꯑꯗꯒꯤꯗꯤ ꯈꯨꯏꯖꯜꯂꯛꯄ ꯃꯔꯦꯛ ꯃꯍꯥꯎ ꯌꯥꯎꯗꯕ ꯏꯀꯝ ꯀꯝꯕ ꯁ꯭ꯀꯤꯟꯁꯦ ꯎꯕ ꯍꯧꯔꯛꯀꯅꯦꯕ ꯅꯍꯥꯟꯒꯩ ꯎꯗꯕ ꯇꯥꯔꯒꯁꯨ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯁ꯭ꯀꯤꯟ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯗ ꯌꯥꯎꯔꯤꯕ ꯑꯣꯔꯒꯟꯁ ꯈꯨꯗꯤꯡꯃꯛ ꯆꯍꯤꯁꯦ ꯑꯗꯨꯝ ꯌꯥꯝꯃꯤ ꯃꯈꯩ ꯃꯥꯁꯦ ꯈꯨꯏꯖꯜꯂꯛꯏꯅꯦꯕ ꯍꯥꯏꯗꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯏꯅꯦꯕ ꯈꯨꯏꯖꯜꯂꯛꯄ ꯅꯠꯇꯕ ꯑꯍꯟ ꯑꯣꯏꯁꯜꯂꯛꯏꯅꯦꯕ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯅ ꯃꯥꯏꯗ ꯑꯣꯏꯕꯒꯤ ꯎꯕ ꯐꯪꯕ ꯋꯥꯅꯤ ꯃꯄꯥꯟꯊꯣꯡꯗ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯦ ꯂꯣꯏꯅꯃꯛ ꯑꯍꯟ ꯑꯣꯏꯁꯜꯂꯛꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯍꯤ 10 ꯂꯣꯏꯁꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯆꯍꯤ 30 ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯗꯁꯨ ꯆꯦꯟꯖꯦꯁ ꯌꯥꯝꯅ ꯂꯥꯛꯀꯜꯂꯤ ꯑꯅꯝꯕꯅ ꯍꯣꯔꯃꯣꯅꯦꯜ ꯆꯦꯟꯖꯦꯁ ꯂꯥꯛꯄ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯁ꯭ꯇ꯭ꯔꯦꯁ ꯁꯤꯒꯨꯝꯕ ꯌꯥꯝ ꯂꯥꯛꯑꯦ ꯁꯤ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯄꯨꯔꯥ ꯆꯦꯟꯖꯦꯁ ꯂꯥꯛꯄ ꯑꯣꯏꯒꯜꯂꯦ ꯑꯩꯈꯣꯏꯅ ꯎꯕꯁꯦ ꯍꯥꯟꯅ ꯇꯤꯅꯦꯖ ꯑꯣꯏꯔꯝꯕꯗꯣ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 30 ꯆꯪꯉꯝꯗꯥꯏꯁꯤꯗ ꯑꯣꯏꯕ ꯁ꯭ꯀꯤꯟꯁꯤꯁꯨ ꯌꯥꯝꯅ ꯁꯣꯛꯆꯟꯒꯜꯂꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯒꯟꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯁꯤꯗ ꯌꯨꯝ ꯍꯦꯛ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯂꯧꯕ ꯉꯝꯗꯦꯅ ꯌꯥꯝꯅ ꯂꯧꯒꯟꯗꯦ ꯍꯥꯏꯗꯤ ꯃꯥꯏ ꯐꯥꯎꯕ ꯇꯥꯕ ꯁꯪꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯤ ꯇꯧꯕ ꯁꯪꯗꯦꯅ ꯇꯧꯗꯕ ꯇꯧꯋꯦ ꯃꯁꯤ ꯇꯧꯕꯤꯒꯅꯣ ꯑꯌꯨꯛꯀꯤ ꯏꯔꯨꯖꯕ ꯃꯇꯝꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯇꯥꯊꯣꯛꯄ ꯃꯇꯝꯗꯨꯗꯩꯗ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯑꯩꯅ ꯍꯥꯏꯖꯕ ꯇꯣꯅꯔ ꯁꯤꯔꯝ ꯃꯣꯏꯁꯆꯔꯥꯏꯖꯔ सनस्क्रीन तैब मिनिट 5 कछु फादबनी तैबीहौ मदुना हयेंग तुंग कोइना स्किन की कानबसे उब फंगकनी नुपीसिंगने मिरोलिंगै मतमदा स्किन केयर तौगनु केम तैगनु फत्ते खोते हाइबसे होय इंग्रेडिएंट्स अदगी केमिकल्स मयाम मखल अमा लै मिरोलिब नुपीसिंगने सिजनबा यादबा अदुबु हौजिकी मतमददी अदुकी मतिक एडवांस ओइरे स्किन केयर से अदुना प्रेगनेंसी द सिजनबा याबा प्रोडक्ट्स मयाम अमा थोए अदुगा प्रेगनेंसी हाइबदी मिरोलिंगै मतमजे स्किन केयर से तौबीगदबने मसैसेदा अखोइना स्किन केयर तौगनु केम तैगनु खोटकनु हाइबसे होय मतम अमददी तैदबा याय कैगिनोदा अदुगी मतमददी एडवांस ओइदबगी केमिकल सिंगदु यावबगी दमक्ता अंगांग दुदा सोक्लकनी ममादा सोकनी हाइबगी दमक्ता अदुबु हौजिती याम एडवांस ओइरबैना प्रोडक्ट्स मयाम अमा लैरे सेफ ओइबा सिजनबा याबा अदुना सिगुमसे येंगा सिजनबी मिरोलिंगै कांदगी अखोइगी माहिंग थोलकपा खोलकपा मयाम तौरे दै स्किन प्रॉब्लम ओइरकपा हाना आई तौरमदे मिरोला मतुंगदा स्माइन तौरे खोले हाइरकपा मयाम यावे अदुगी मतुंगदा मिरोला मतुंग अदगिदी केम तहलरो अदगिदी अंगांग उनर मतुंगदसु केम तैगनो न तैहलरो अदुना चाही अमनी सिदैदा अखोइगी नुपीगी स्किन से याम साथीना सोक्चले अदुना कैगिनोदा स्ट्रेस लैबा लाइफस्टाइल चेंजेस लैरकपा अंगांग सेनरकपा सिंगबा मयाम जिनैना अखोइगी स्किन दजु खेनाबसे याम थिना अदुकी मति सोक्चन हले मी से येंगबदा अदुना अखोइना सिंगबा मयाम से तौदनबगी दमक्ता मिरोलकपा मतमदसु स्किन केयर तौबिगदबनी अदुगा
ꯀꯅꯥꯒꯨꯝꯕꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯀꯩ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯇꯥꯔꯒꯁꯨ ꯃꯈꯥꯗ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯔꯛꯀꯦ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯃꯗꯔꯍꯨꯗ ꯄꯤꯔꯤꯌꯗ ꯃꯃꯥ ꯑꯣꯏꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯒ ꯃꯧ ꯑꯣꯏꯔꯛꯄꯒꯤ ꯃꯇꯝꯁꯦ ꯁꯤꯒꯤ ꯆꯍꯤ 3-4 ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯅ ꯀꯦꯌꯔ ꯂꯧꯕꯤꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯇꯝꯁꯦ ꯁꯣꯛꯆꯟꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯜꯂꯦ ꯑꯗꯨꯒ ꯁꯣꯛꯆꯟꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯜꯂꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯤꯟꯁꯦ ꯐꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯋꯥꯏ ꯑꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕꯤꯒꯗꯕꯅꯤ ꯏꯁꯥꯒꯤ ꯁ꯭ꯀꯤꯟꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯨ ꯌꯦꯡꯉꯒ ꯑꯗꯨꯒ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯁꯦꯐ ꯑꯣꯏꯕ ꯑꯗꯨꯒ ꯃꯕꯨꯛ ꯄꯤꯊꯛꯏꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯁ ꯐꯤꯗꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝꯗꯁꯨ ꯁꯤꯖꯤꯟꯅ ꯌꯥꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯁꯤꯡꯗꯣ ꯌꯦꯡꯉꯒ ꯁꯤꯖꯤꯟꯅꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯄꯥꯈꯠꯄꯤꯒꯅꯨ ꯍꯥꯏꯗꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯁꯦꯐ ꯑꯣꯏꯕ ꯀꯦꯃꯤꯀꯦꯜꯁ ꯁꯤꯡꯗꯣ ꯌꯥꯎꯗꯕ ꯄ꯭ꯔꯣꯗꯛ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯒꯗꯕꯅꯤ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯗꯣ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯇꯧꯕꯤꯔꯛꯑꯒꯗꯤ ꯍꯌꯦꯡ ꯀꯣꯟꯅ ꯇꯨꯡꯗꯁꯨ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯛꯑꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯗ ꯆꯠ ꯂꯦꯞꯄꯒ ꯑꯗꯒꯤꯗꯤ ꯑꯉꯥꯡ ꯎꯅ ꯃꯇꯝ ꯆꯍꯤ 2-3 ꯂꯦꯞꯄ ꯃꯇꯝꯗ ꯁ꯭ꯀꯤꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯟꯕ ꯍꯦꯟꯒꯅꯤ ꯑꯗꯨꯅ ꯃꯁꯤꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯤꯔꯣꯜꯂꯤꯕ ꯅꯨꯄꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯉꯥꯡ ꯌꯥꯎꯅꯕꯒꯤ ꯍꯣꯠꯅꯔꯤꯕꯁꯤꯡꯅꯁꯨ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯑꯗꯨꯝ ꯇꯧꯕꯤꯒꯗꯕꯅꯤ ꯂꯦꯞꯄꯤꯒꯅꯣ ꯑꯗꯨꯒ ꯑꯉꯥꯡ ꯌꯥꯎꯔ ꯃꯇꯨꯡꯗꯁꯨ ꯀꯦꯌꯔꯁꯦ ꯇꯧꯕꯤꯒꯗꯕꯅꯤ ꯌꯥꯝ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯗꯤ ꯑꯩ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯑꯒꯦ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯌꯦꯡꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯈꯥꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖꯦꯁꯁꯦ ꯂꯥꯛꯑꯦ ꯑꯗꯒꯤ ꯆꯍꯤ 40 ꯁꯨꯔꯛꯑꯕ 50 ꯁꯨꯔꯛꯑꯕ ꯑꯗꯒꯤ ꯁ꯭ꯀꯤꯟꯁꯦ ꯈꯨꯏꯖꯜꯂꯛꯄꯒꯤ ꯑꯦꯖꯤꯡ ꯁꯥꯏꯟꯁꯦ ꯈꯨꯏꯖꯜꯂꯛꯄꯒꯤ ꯁꯥꯏꯟꯁꯦ ꯍꯦꯟꯅ ꯚꯤꯖꯤꯕꯜ ꯑꯣꯏꯔꯛꯀꯅꯦꯕ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯀꯅꯤ ꯂꯥꯏꯕꯛꯇ ꯈꯨꯏꯕꯒꯤ ꯃꯤꯠ ꯃꯌꯥꯗ ꯈꯨꯏꯕꯒꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯎꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯨꯏꯕꯁꯦ ꯀꯔꯝꯕ ꯖꯒꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯅ ꯎꯒꯟꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯃꯌꯥ ꯈꯧꯔꯤ ꯈꯨꯅꯝ ꯁꯤꯗꯩꯁꯤꯗ ꯈꯨꯏꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯅ ꯎꯕ ꯍꯧꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯤ ꯁꯣꯛꯆꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯨꯏꯖꯜꯂꯀꯥꯟꯗ ꯆꯍꯤ 40-50 ꯁꯨꯔꯀꯥꯟꯗ ꯉꯍꯥꯟꯈꯩꯗꯤ ꯀꯦꯌꯔ ꯂꯧꯗ꯭ꯔꯒ ꯍꯧꯖꯤꯛꯈꯛ ꯀꯦꯌꯔ ꯂꯧꯔꯒ ꯑꯩ ꯍꯥꯟꯅꯒꯤ ꯆꯍꯤ 10ꯒꯤ ꯁ꯭ꯀꯤꯟꯗꯣ ꯑꯣꯏꯕ ꯐꯪꯉꯛꯑꯣꯏꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯆꯍꯤ ꯑꯃꯍꯦꯛꯇꯗꯒꯤ ꯍꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯟꯕꯤꯔꯣꯏꯗꯕꯅꯦ ꯋꯥꯈꯟꯗ ꯑꯩ ꯆꯍꯤ 40-50 ꯁꯨꯔꯀꯥꯟꯗ ꯑꯩ ꯆꯍꯤ 30 ꯁꯨꯔꯀꯥꯟda ꯑꯩ ꯍꯧꯖꯤꯛ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯔꯀꯥꯟꯗ ꯑꯩ ꯍꯥꯟꯅꯒꯤ ꯆꯍꯤ 30-30ꯒꯤ ꯁ꯭ꯀꯤꯟꯗꯣ ꯑꯣꯏꯕ ꯐꯪꯉꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅ ꯔꯤꯚꯔꯁ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯀꯣꯁꯃꯦꯇꯤꯛ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯃꯌꯥꯝ ꯇꯧꯔꯀꯥꯟꯗ ꯇꯦꯝꯄꯔꯔꯤꯂꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯐꯖꯍꯟꯕꯗꯤ ꯌꯥꯏ ꯁ꯭ꯀꯤꯟꯗꯨꯗꯩꯗ ꯄꯥꯝꯃꯤꯕꯗꯨ ꯌꯧꯍꯟꯕ ꯌꯥꯏ ꯈꯤꯇꯪ ꯅꯍꯥ ꯃꯥꯟꯊꯣꯛꯍꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯣꯡ ꯇꯔꯝ ꯑꯣꯏꯅ ꯂꯥꯁꯇꯤꯡ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯀꯣꯁꯃꯦꯇꯤꯛ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯇꯧꯕꯁꯤꯡꯗ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯃꯇꯝ ꯆꯥꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯇꯧꯕ ꯍꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯪꯉꯤꯕ ꯋꯥꯍꯪꯗ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯇꯧꯕ ꯌꯥꯏ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯕ ꯌꯥꯏꯅ ꯍꯪꯕꯁꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯍꯧꯕꯁꯤ ꯌꯥꯔꯤꯃꯈꯩ ꯉꯜꯂꯤꯃꯈꯩ ꯍꯧꯕꯤꯕ ꯐꯩ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 30 ꯁꯨꯔꯦ 40 ꯁꯨꯔꯦ 50 ꯁꯨꯔꯦ ꯑꯩ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯁꯣꯏꯗꯅꯃꯛꯀꯤ ꯍꯧꯕꯤꯒꯗꯕꯅꯤ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯤꯕ ꯆꯍꯤ 60 ꯁꯨꯕ ꯑꯣꯏꯔꯁꯨ 60 ꯁꯨꯕ ꯑꯣꯏꯔꯁꯨ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯤ ꯑꯗꯨꯝ ꯍꯧꯕꯤꯕ ꯌꯥꯏ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯣꯛꯆꯟꯈ꯭ꯔꯁꯤꯕꯨ ꯀꯩꯗꯧꯗꯣꯏꯅꯣꯅ ꯂꯩꯊꯣꯛꯄꯤꯗꯕ ꯁꯣꯛꯆꯜꯂꯤꯕꯗꯨꯗꯒꯤ ꯆꯥꯡ ꯍꯦꯟꯅ ꯁ꯭ꯀꯤꯟꯁꯦ ꯁꯣꯛꯆꯟꯗꯅꯕ ꯑꯗꯨꯗꯣ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯗꯤ ꯈꯨꯏꯖꯜꯂꯛꯏꯅꯤ ꯑꯦꯖꯤꯡ ꯑꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯨꯏꯖꯜꯂꯛꯄꯁꯦ ꯌꯥꯝ ꯀꯤꯕ ꯅꯠꯇꯕ ꯍꯥꯏꯗꯤ ꯈꯨꯏꯖꯜꯂꯛꯇꯅꯕ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯁꯤ ꯁ꯭ꯀꯤꯟꯁꯦ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯩꯕꯗꯨꯅꯦꯕ ꯄꯥꯝꯃꯤꯁꯦ ꯃꯄꯥꯡꯒꯜ ꯐꯕ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯑꯒ ꯂꯩꯕ ꯑꯗꯨꯒ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯌꯥꯝ ꯍꯦꯟꯅ ꯈꯨꯏꯖꯟꯕꯗꯣ ꯑꯗꯨ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯗꯨꯅ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯈꯨꯏꯖꯜꯂꯛꯀꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯐꯅ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯂꯧꯔꯁꯨ ꯇꯞꯅ ꯈꯨꯏꯖꯟꯕꯗꯤ ꯑꯗꯨꯝ ꯈꯨꯏꯖꯜꯂꯛꯀꯅꯤ ꯁꯣꯛꯆꯜꯂꯛꯀꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯁ꯭ꯀꯤꯟꯗꯨ ꯃꯁꯥ ꯐꯅ ꯍꯦꯜꯗꯤ ꯑꯣꯏna ꯇꯞꯅ ꯆꯍꯤꯒ ꯆꯥꯟꯅꯅ ꯈꯨꯏꯖꯟꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯔꯦꯗꯅ ꯃꯥꯅ ꯇꯩꯔꯦ ꯃꯥꯅ ꯐꯩ ꯍꯥꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯅ ꯇꯩꯌꯣꯅ ꯇꯩꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯏꯅꯦꯅ ꯇꯩꯌꯣꯅ ꯇꯩ ꯃꯥꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯅ ꯇꯧꯔꯛꯄꯅꯦꯅ ꯃꯊꯪ ꯄꯣꯠꯁꯦ ꯂꯥꯟꯅꯔꯒ ꯇꯩꯕꯤꯗꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯇꯤꯅꯦꯖꯇ ꯂꯩꯕ ꯁ꯭ꯀꯤꯟ ꯑꯗꯒꯤ ꯆꯍꯤ 10, 30, 40, 50ꯗ ꯂꯩꯕ ꯁ꯭ꯀꯤꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯦ ꯇꯧꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯒ ꯆꯍꯤ ꯈꯛꯇ ꯅꯠꯇꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯦ ꯈꯪꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯁ꯭ꯀꯤꯟ ꯇꯥꯏꯞꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯔꯤꯕꯁꯤ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯃꯔꯦꯛ ꯌꯥꯝ ꯊꯣꯛꯀꯟꯕ꯭ꯔꯥ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯒꯟꯕ꯭ꯔꯥ ꯃꯔꯦꯛ ꯃꯍꯥꯎ ꯋꯥꯠꯄ꯭ꯔꯥ ꯌꯥꯝ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯒꯟꯕ꯭ꯔꯥ ꯊꯨꯞꯀꯟꯕ꯭ꯔꯥ ꯁꯥꯒꯟꯕ꯭ꯔꯥ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯗ ꯆꯠꯄꯗ ꯌꯥꯝ ꯊꯨꯅ ꯀꯥꯊꯦꯛꯀꯟꯕ꯭ꯔꯥ ꯁꯤꯒꯨꯝꯕꯅꯆꯤꯡꯕ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯏꯁꯥꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯤꯅ ꯃꯊꯧ ꯇꯥꯕꯁꯤꯡꯁꯤ ꯀꯔꯤꯅꯣ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ
skin care se akoina sizinabigedabani aduna yari makai akoina skin care taw matamda isaga chanaba personalize oiba skin care sizinabiu skin care di tawba haizade adubu khara makai di tainingi haiba taraga so ina haizaba akoina cleanser mai tabiba ko yam gentle oiba cleanser amna mai tabiyo adagi toner taibiyo hydration pinaba duga serum taibibe akoigi skin problem dugi target to tawdoi serum se makhal da lae ina haizaba uringi bu oiro dak thungbagi oiro ngangbagi oiro sabagi oiro anything problem laibedugi matungi akoigi serum se target makhal da lae ba adudo yenga taibirani moisturizer su chamana na akoigi skin darka laibedugi matungi na yenga aduga loshalakpada sunscreen se dum taibigadabani aduna akoina hariba skin care stagi hendoga tongan ba extra akoina hapning ba hapa yai akoina wari bu hen hydration pa magadi ampule hapa yai essence hapa yai sheet mask na pa yai booster mayam ama lay adu sing do extra oina hapa yai adu natabida akoina basic pa magadi hauzik hariba du tawbigadabani khwai maru oina akoina exfoliate tawba ina exfoliation gi matang da su video mamang da su payam ama semjakre akoina taiba kholiba mayam ase akoina tu khongji sengtokpa cell turnover ohenba aduga dead skin cell asiba skin cell sing de mathak ta tongaga laibadagi akoina lawthopi ba sisu yam darkar lay yam maru oiba amana akoina skin care si tawba matamda chang naina tawba si yamna darkar lay ngasi tawraga hayeng lepa ade ngasi di yam ware da tummage da kaina tumjanba adu tawbidaba kegino da akoina ayuk nungthin akoina chatluba matamda ofun waifun marek mahau thaurek pollution si myam se akoigi skin sida napsaliba ngaktani ba aduna si sing de akoina ware na tumjangiba matamda akoigi nungdang tumba matam si akoigi cell sing sina mathau yam tawwe ba akoigi skin je de healing tawrakpa adagi phagalakpagi matam se nungdang se tawrine ba sigi matam se je akoigi tu khong se ja skin sing je phunjalaga laiba matamda akoigi skin je da heal tawbagi chang se ngamde yamna watle aduna akoina double cleansing tawbiba mai se phajana sengdopiba oil based cleanser amga water based cleanser amga na mai ta thopiba songi toner serum moisturizer sing de taibiraga de adum tumbigadabani aduna si tawba matamda akoi nongala pa matamda akoigi skin da ju dum changes ubane aduna tumba matamda akoina phana war su chathora su makeup yauraga tumjan biba tawbiganu so idana maki makeup se lawthopiyu aduga skin care se tawraga tumbiyu aduga akoigi adult haidi ahan singi damakta di tumba se su yam darkar lay skin care khaktang natana yam drabada pung 8 9 di sungsoi soidna maki tumbiyu akoigi tumba watpa sina akoigi hakchang se je jo yamna sokhanba oi aduga akoina tumba watpa matamda skin da ju reflect tawrakani awabagi saktam urakani dagi dark circle tholakpa adagi skin breakout tawrakpa singba mayam amale aduna akoigi body si ju pothabagi yamna dar tangai phade aduna akoina skin care tawbasina akoina ngasigi video se da focus tawbagi wani adugu skin care tawba tumba gi chaba sigumba singje yamna healthy lifestyle si ju yamna darkar le akoina skin care ama hauba khakta natana aduna chaba thakpa matamda su mana masing haira sigumba chabiba chur kumba yamna thakbidaba yu yam thakbidaba sigumba sidi isana su dum khangbiraga leire hauji video se yengbiriba kana gumba ama hektana skin care hana tawgidaba oiraga su ngasi dagi hauna dum skin care hauba yare aduga kana gumana skin care si haudriba leiraga di makoi da su video si share tawbiyo aduga skin care tawbagi kanaba si punna khangmina si sogla akanda dang tawge haina ngaibi ganu soglak tringai dagi ngakthoknaba di haina khallaga tawbiyo skin care haibasi tungda lakadaba soglakadaba singdo adudagi ngakthokkadoini kaigumba sokhiba taraga di phana ba hona bada matam changi paisa tingi wa ba heli phabangam daba su yawi aduna yari makai pot se khangdana mina si tayu na harakpa matamda hekta khangdana magi ingredients gi mathau se karino si tayraga na skin da kari sokpa yai haibdo khangdana taiba tawbigano haibetang isana su yengbiyu masigi pot se taibada karino kana ba phangdoi se haibdu aduga kana gumane skin care si tawningaba isagi skin type khangdraba aduduga ai skin sida kari tairaga chanagani kari tairaga phagani haiba khangdaba taragadi aikogi studio da lengsin birakpa yagani aduga tananing ba lairaga su punna phaminaraga kai tawba yai adagi kari taiba yai haibana chingmudu punna phaminaraga personalize oina isagi chahi isagi skin dugi darkar laibidugi matung ina skin care ama punna seminna ba yai mathang taba kari video sem haningi haibana chingba aduga kari hangning ba lairaga su dum comment tawbiramo ai comment sing pazage aduga mathangi video da ai semaknaba hona jage mathangi video da mu thengnarasi thank you so much for watching bye bye